अहनबदा मरोइबा पाव पिजरे माइकई अहुंगी वारी सानबदा होम मिनिस्ट्रीना थमलकिबा वारेपसिंग माइतई सिंगी माइकई दे अयाबा पीख्रबसु कुकी सिंगे ओइनदी अयाबा पिरमद्र है वफ अमेंडमेंट बिल सौगली है फेसबुक कमेंट पीदुना पोस्ट थागलुबा बीजेपी मणिपुर प्रदेश माइनॉरिटी मोर्चा की प्रेसिडेंट मोहम्मद अस्कर अली की यूम ngarang मियामना मई थाख्रे हेरोइन नंबर 4 की अचौबा कंसाइनमेंट अमा पुदुना चटनबा होनरंबी नुपी अनि सिंगजमई पुलिस की कांगबु अमना सगोलबन सलाम लेकाई मसिंदगी फारे प्रेसिडेंट रूल थमख्रबसु हानगी लेंगाकना हाबलंबा मणिपुर के एडवोकेट जनरल की फम होजिक फाउबा लौथोक्तना थमलिबा करिगिनो हाइना वेटरान पॉलिटिशियन ओक्रम जोइना हंख्रे अमदी चाकथोंग गैस की ममल सिलेंडर अमदा लुपा यांखई हंगले पेट्रोल अमदी डीजल की एक्साइज ड्यूटी सु हयेंगदगी हंगलगनी हाइना यूनियन ऑयल मिनिस्टर हरदीप सिंह पुरीना लौथोक्रे खुरमजरी ISCOM मीडिया न्यूज में ताबिरी बिसिंग बाई तोमथिंगान में तराम नोक्सबगलोइनना हुजि पुंजा सिफावगी पाव सनुनो बिजरी थासी तांग मंगादा यूनियन होम मिनिस्टर की मखादा मैतई अमदी कुकी CSO सिंगी मिहुतसिंगा दिल्ली दा सानकीबा वारी अदु वारोइसिन पुरकपा ngमखिद्रे यूनियन होम मिनिस्टर की माइकईदगी मैतई अमदी कुकी की माइकई अनिमक्ता थमलक्किबा पॉइंट तरुक यावबा वाफमसिंग मैतईसिंगे ओइना अयाबा पीख्रबसु कुकीसिंगे ओइनदी अयाबा पिरमद्रे हाइना वारी सानाबा अदुदा यावरिबा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशंस फोक्स की एक्टिंग प्रेसिडेंट BM याई मसाहाना फोंदोरख्रे वफम असी ngasi मणिपुर प्रेस क्लब ता फोक्स अमदी अमुको अनि की मिहुतसिंग यावना पांगथोकिबा पावगे मिफम अमदा महाकना फोंदोकिबनी फोक्स के एक्टिंग प्रेसिडेंट BM याई मसाहाना मखाताना फोंदोकिबदा लमदम मसिदा थोकलिबा इरांग असिगे वारोइसिनमा पुरकनबगी पांदमदा सेंट्रल गवर्नमेंटना पाइखलकपा खोंथांग अमा ओइना कुकी अमदी मैतेगी मिहुतसिंग तोंगान तोंगाना मार्च की तंग 13 अमदी 12 दा उन्नदुना वारी सानख्रबा मतुंगदा नहान अप्रैल 5 दा होम अफेयर्स की माइकेदगी वर्चुअल ओइना दिल्ली दा वारी सानना बाहरकपदगी अहानबा तांकक की ओइना वारी सानखिबनी अदुबु सानखिबा वारी अदुदा यूनियन होम मिनिस्ट्री की ऑफिशियल सिंगी माइकेदगी नाकन अनिमक्ता थमलखिबा हाईवे सिंगदा फ्री मूवमेंट लेहनबा इलीगल आर्म्स सिंग सरेंडर तौबा रिलीफ कैंप सिंगदा चंगफम लौदुना लैरिबा IDP सिंगबु मागी मयुमदा हंजिनबा यानबा लेंगांग पाइखलकपा थबक सिंगदे याबा इरांग असिना सोखलबा मफम सिंगदा डेवलपमेंट की थबक थोरम सिंग पाइखटपा अमदी कम्युनिटी अनिमकना इरांग असि लोइसिननबा इंडिया लेंगांगना वारी सानबा हाइनसु पॉइंट सिंग असिदा माइके अनिमककी अयाबा लौनबा मतम पिरक्की अदुबु हाइरिबा कंडीशन सिंग असिदा मैतई सिंगे ओइना अयाबा पीख्रबसु कुकी सिंगे ओइना वारी सानबा दुदा यावरिबा डेलीगेट सिंग अदुना डिसीजन अमा लौबा ngamdabadagi अयाबा पिरमदना मणिपुरदा हल्लगा मखोइगी मियामगा खनरुखिगी हाइबा वाफम सिंग थमलकी अमदी अदुगुमलबा कुकी सिंगे निंगाई कनबा मतवदुदा यूनियन होम मिनिस्ट्री के ऑफिशियल सिंगदा नुंगाइतबा अमदी साउनिंगबा माइथोंग उबा फंगलकी हाइना फोंदोकी अमरोमदा खोंगचत अदुदा सरुक याकिबा ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको की प्रेसिडेंट PS नंदो लुवांग न फोंदोकिबदा हंदा कुकी अमदी मैते यानी की मरक्ता सानकिबा वारी असिना मणिपुर की मराइबक लेपकनी हाइबा लैते खल्ली मसिदे इरांग असिगे वारोइसिन अमा लाकपा यानबगे अहानबा खोंगथांग अमनी हंदक सानरुरिबा वारी असिना कुकी सिंगना करी पामनी हाइबदु अमुक हेना मयेक सेंगना खंगबा ngamnanaba अमदी सेंट्रल लेंगा की थौरांग सिंग अदु खंगदोकनबा चटकिबनी सानकिबा वारी अदुदा कुकी सिंगना वारी साद्रिंगै ममांगदा थमलक्किबा मकोइगे ओइबा वारेप सिंग अमता वारी सानाबा अदुदा पुथोरक्किबा लैकिदे अमदी वारी सानाबा अदुदा मकोइसु मकोइगे ओइबा अवाबा खुदोंग चादबा वाफम कया पुखलमकी हाइरि सानकिबा वारी अदु कुकीना कौबगी चटपनते यूनियन होम मिनिस्ट्री की माइकईदगी लाखिबा प्रपोजल मतुंग इना चटकिबनी हरिबा वारी सानाबदुदा कुकी सिंगना थांगलकबा अरानबा युमफम यावदबा वाफम कयासु सेंट्रल लेंगा के ऑफिशियल सिंगी ममांगदा कक्थत्तुना अचुम अरान पुथोकी मसीदा नत्तना हंदक्की वारी सानाबा सिदा सेंट्रल लेंगाकना पुखलक्किबा वाफम सिंग अदुदा ममांग थागी तारीख 12 ऑल सेक्रेटरिएटा AK मिस्ट्राना लुचिंगबा टीम अमगा अमुको फोक्स अमदी कोकोमीगा पुन्ना सानक्किबा वारी सिंग अदुगी ममी ताबसु फंकी
Handak sanaruriba wari asida leibak miyamna lana khanbiganu amadi Union Home Ministry gi maikeida India Constitution gi mayukta leiriba Miyoi Singh Mathakta Logi Matung ina Lokhat Pam Thokpa Action Chingchu Matik Chana Lokhat Nabasu Takshin Ki Haina Makataki. Today Duna Koina Saluriba Punchalasi Kangi Koina Kangi Tuman Ba Look Mayama Kampo Peter Isi Soti Apunda Luxina Wari Lauraga Makoy condition Tamana Mazuko Yavana or Hyper Papansi Makoy Yanga Handiraki for Pasina Veda Kanagra. Other boo Kari Dampa Mokoina Yaro the Bamokoy Hamaki Bazuki Hamakaragasu Kari Dampa Amukuna Hosna Dilita Salaga Kari Dampa Waris Hanaribuno Ivodo Apply to the Nia Money. Numi yang kini hai bese lebak se solution phongna ba thabak tawgi inap tai long phangwa adum ba matam du adu fajana phangwa matam du kari ki thabak taw adu da wei gi phang mo ga thabak taw biro ma kha ta di ko yam haini ngai te jeti hai bese koi hai adu am koi gi MSC gi official sig ma ta ngak tang gi ko ki ke jo sing gi mising ma yam ma tawri ko kuli ko ma yam da ma koi gi facial expression da koi gi lei ba eno sing du gi MSC gi official sing gi mo da ngai da ba kai ma khra phau bi koi khunje adu ga ek misra chu roi ba ma chu ya na ko da hai se yar da ba gi ai matung gi ai so ai meeting ai sin ai sin hai ko ma ma gi emotion won gi ni hai e adu ko na mu IBT joint director duna mu ko meeting ma sin na bang to ko ke na ko na ko da bi thol ko da lep na ga meeting gi formally roi da ko tin sana bo khara ba da adu ai da nei ni adu na deuri ba phibam du adu ni adu da masiri da ai khoi gi o ji ki look ni na ko gi chati bisi Manipur miyam gi interest ki wang ma da chacha ban na chate BJP Manipur Pradesh ki Minority Morcha gi President Oiriba Mohammad Asghar Ali Kauba Lilong Shamru Khongda leiba masagi yum ngarang mai tharam la hairi ma ki yum adu kanana kari maram gi damakta mai tharam libeno haiba chap chaba maram khangba ngamdri thogdog asigi matangda Lilong Police Station asu case ama lokhat khairi aduma po hairiba BJP gi worker oiriba Mohammad Asghar Ali haina maha ki social media platform ama oiriba Facebook ta hangba Asghar Ali makak mayum hairiba masagi account asidagi Haujik Leibaki Wafum Kaya Leibaki Mafum Kayada Irang Haunariba WAF MMN Bill 2025 Asibo support awi Bill Asibo Taramna Ukli WAF MMN Bill da politics Tauganu Haina Posama Tagal Ubadagi Kushaung Naraba Maiti Pangal Gi Mui Niching Nabasina Narang Numidang Mahaki Yumadu Mai Tarambo Oigani Haina Chauna Tazenari Panbayai Madudi Handak Fambalushin Kiba Parliament Gi Budget Session Manungda Parliament Gi House Animakna WAF Amendment Bill Asibo Ek Olhan Bayanaba Bill asi House Animakta Haibadi Lok Sabha Amadi Rajya Sabha da Puthokuna Kanaraba Madungda WAF Amendment Bill 2025 basi passed out ki passed out kiba matung mathangi numita India gi President Draupadi Murmu nasu masagi ayaba pikhi thong asida pendraba khoisaung naraba India gi mafum kaya da lairiba Muslim kangluk ki myoi kayana bill asing mayukta khongjang changchilakpa hurakhi masigi manung channa ngarangsu Manipur gi tampak ki mafum kaya da maiti pangal myoi kayana bill asibu yaningda phongdor lingai cherakta Asghar Ali makak mayung gi Facebook page ta mahak masana bill asibu support tawi taramno oi WAF Amendment Bill da politics tawganu haina iduna thagalakiba miyamna thengnaraki amadi miyoi kayana mahaki mathakta fajadaba wangang sangang kaya sijinaduna comment kaya pinarakpasu thengnari cheraga sida ngarang numidang athengbada hairiba BJP Minority Morcha gi President oiriba Mohammad Asghar Ali na mahak masana social media da comment pikiba du lanjare haina mahaki Facebook page adumaktada sengdok warol ama amuk thadorakrai Rajya Sabha amadi Lok Sabha da pass tawkiba akoigi WAF Amendment Bill adubu tongan ba video share tawraga aigi Facebook post tagi post oina tawkiba amadi share oina su tawkiba loina na comment oina tongan ba Facebook account singi post khala da comment oina piruba madu aita sengna lanjare amadi madu matung manau makhatana aigi site tagi tawjararoi haiba wafam madu ai leiriba Muslim Islina Umati Mati Pangal Islina Usingi Mafamda ay Sengdok Seri Loinana Aina WAF Amendment Bill Asibuso ay Yaningde Amadi Masikudak Tari Bill Togodabani Haiba Wafam Asiso ay social media gi through da ay Pungdok Seri Assalamu Alaikum
ngarang namidang pung nipan ga minute kuntharam taba matamda lilong samru khong da leiba Mohammed Askar Ali gi yum khusaung narba miyam na mai thare haibagi pau phongbudagi khonglei tuna fire station thawaldagi fire tender ani amudi mayang Imphal fire station dagi fire tender amaga loinana nakal ani dagi mai kananaba changsinaba honaki hari madura khusaung narba miyam na lilong kalai khong lau tara amadi Turil Wangmada Tatlaga Tambadagi ASP Control Room Tawalga Pau Fauner Matungda OC Tawal Police Station Amadi OC Yarepok Police Station Gi Team Singna Irang Adu Bulakshin Nabahona Kim Irang Adu Lakshin Nabahona Bada Matam Kara Chankibana Maram Orega Irang Adu Nemtharak Pamatam Dadi Yum Adu Mainatumna Chakibana Amadi Mafum Adu Kimiyamna Changbada Thingba Pikibana Maram Orega Matam Chana Fire Service Gi Crew Sing Matam Chana Yokshin Mangam Kidi Hari Nakal Namoromda Narangi Togdogi Matanga District Administration Tawalna Lokalakba Kongtang Amagi Matungina District Magistrate Tawalna Tokiba Order Amada Tawal District Manung Dalariba Lilong Assembly Constituency Pumna Mukta Mi Manga Natraga Manga de Hena Punbada Ating Batamjin Crab BNSS 2023 Section 163 Subsection 1 Makada Assembly Constituency Asiki Manungda Mi Punba Kaktada Natana Kanagumba Myoy Amatana Mi Siba Sokpayaba Thangten Utup Watup Atay Atopa Polam Amata Puduna Chatpadasu Ating Batam Crab Maragasida ngarang namidang BJP Minority Morcha gi President Oiriba Mohammed Askar Ali gi Long Samru Khong da leiba yumda miyam gi mop amana mai thadok lamba thodok adubo BJP Manipur gi General Secretary LDB na kuyak pi dona thadok cherol amada asuguma thodok asi amukana tungda thokta boirasanu haina kanglagli Manipur Pakit Kadaba Chakot Thorangi Tabakya Matam Sang and Namsinduna Lady Bamadi, Lilong the Hojiktukli Virang Sigi Matanga, Tang Assembly Constituency MLA, Tongbram Rovindrona, Governor Ajay Kumar Balaga Nasi Ayuk, Imphal Ras Baman the Unaduna Kanakrem. Governor Ga Unarura Matunda, MLA Rovindrona Paumi Singa Pungu Kivada, Tanga Esigi Miamna, Tanduna Lakba, Chakot Thoranga Mari Lainaba, Demand Kaya Tabak to Otoktana Lady Basigi Matanga, Governor the Pogdamki. Loinana Governor Su, Hariba issue sing adu section ataki. Adumakpo Hariba demand sing adu Karamamatam na tawag to Ontorakani Hibagi Matang Dedi, Akak Nava Pakum di Pirkbalay Trihaki. Manipura Miamgi Ano Balangak Ama Karamamatam the Lakpay Haina Pomising the Hankiba Wahangi Pakumda, MLA na Haikibada, Haujiku River political Gipiba Masida, Hiramasing Matang the Wangang Bibasi, Karamatang Chadri, Aduba Atuba Matamda, Ano Balangak Ama Lakani Hibagi Tazabadi Lay Haiki. Loina na State BJP Minority Morcha gi President Oiriba Askar Ali gi Mayum Mai Thaki ba Mudi Waf Kamari Lainana Lelong the Irang Tokli Basing Matang the Su Yengsin Binama Governor the Hijaki Hari. Iramasing Matang the MLA na Paumising the Fongo Kibada Lelong the Tokli Virang asi Yamna sensitive Foiba issue un Amani Hiraduna issue asi Yamna section na handle to Wamatuk Taheki. For that matters too, I cannot say anything, and it won't be proper for me to comment on that also. And I think it may come soon. It will come soon. There are some few very sensitive issues that we have to take very cautiously we have to act. So that Askar Ali house has been vandalized. I heard it, and we saw it through the social media also. But we try to sort out those matters. We try to stop all those mobs, but we couldn't do it because what I'm saying is, whatever the some issues that we have to tackle very cautiously and according to the sentiment of the people. Ngase yug pung taruklom tarakpo matamda Imphal Jiri Parking dagi yamlabay heroin number 4 puna mo honaramba nupi ani Sagolban Salam Laikai Machindagi Singamay Police Station gi Sub Inspector T.S. Razib Nalusingba team amana fare. Farama Miyoi Singadudi Mayang Imphal Yang Vidagi Sahani Tolaibam Chahi Kulumdoi Mahak Mohammed Mohammudin Kauba Madaugi Yumda Layminabani Hari Amadi Hapta Anta Koladagi Mohammed Yarus Kiloinabi Babicha Sek Masagi Chahi Kunipan Surahari Pawasin Makatana Haikibada Singamay Police Station gi team masina kaknaba pawma fangbudagi makoibu senaduna laklaba matungda ngasi ayuk soft case kun mangada hablamba yamlaba drug sing adu fagat pangam kibani
amadi fagalaba drug sing adu mobile forensic bel laktuna test torba matungda case sing asi singjamai police station ki manung chanba oidaba maramna case asigi matangda report ama semlaba matung Imphal police station da sinanaba pukhatki haju fawgi oinadi fariba drug sing adu kayam yami amadi malemgi kaithel da lupa kaya ge belu oigadage haiba dudi chapchaba khangba ngamdri Imphal West District ki City Police Station na konba Nagamapal Kangjabi Leiraktagi lona thingkraba lalholu KSP PWG gi miyoi ama fare hari faraba miyoi adudi Nagamapal Kangjabi Leirak adumaktadagi Waikhom Labshan Singh Kawi mahak miyamdagi sen khaibada chenaba misakne hari Kangpopi District ki Kajanga Balpabung Kulsingda yum mai thaba amadi yum thudekpa thogdoki matangda pulisna thigatpada thabak aduda chenabani haiba miyoi ahum ngarang phagat kra hairi hariba miyoi ahum adu ngarang Kangpopi ki judicial magistrate first class court ta puthoklaba matungda numit mangani gi police custody da remand lokthakra hairi Imphal East District Lamnai Police Station ki makada laiba Paurabi Khulmanak ki Makouching Paringdagi ngarang security force na tibo mugi thabak amada magazine yaudaba .32 gi pistol ama insas rifle gi ahang ma magazine ama 9mm gi kapayariba maru taraga loinana tear smoke grenade ama fangla hari nakalamoromda Wangoi Police Station gi manung chanba Samushang Shantipur gi kusu khulai kayamasu fagat pangamki fagalaba kusu khulai sing aduda magazine ge konana SLR ama semdoklaba .303 rifle ani SBBL gi nongmai ani semdoklaba .32 gi pistol ama hand grenade ama tube launching taruk 303 rifle gi maru mari AK gi maru tara nithoi tear smoke ani stun cell mari hand grenade cap mari headgear cap mari camouflage cap mari camouflage uniform ani BP jacket mari BP iron plate taret BP plastic plate ama loinana grounds sit amaga fangla hari Housing Manipur ki Housing oiriba Manipur ki Advocate General oina leiriba miyoi asi President rule leiriba fawda karigidamak habliba no haina veteran politician Okram joina hanglakli Manipur ki governor na mahakpu famasi dagi to haidana leiriba karigino haina su veteran politician amadi hanagi law minister oiram laba Okram joina hanglakli ngasi kawada leiba mahaki yumda pamuising unaba amada Lenin Hizam hariba advocate asi matam amada lengak pairamba Manipur gi chief minister N Biren Singh gi apamagi matungina advocate general gi famasi mahakna pahlambani aduba N Biren na February gi tang 8 da chief minister famdagi resign tawkiba amadi mahaki council of ministers sing Laikidaba amadi Manipur da president rule thamlakraba maramna mahakna hablamba advocate general gi post asi leibe yade masi constitution gi matung ina su yade masi gi mathakta Lenin Hizam masana su masi khangna masana pham thadoktana leiri Indian constitution gi article 165 clause 3 gi matung ina advocate general amana lengak leitraba haibadi popular government leitraba government amana leibak chalaiba matam haibadi president rule Leiringaida pharmacy konduna leibe yade haibasi piduna leiri Manipur February 12 dagi president rule thamnakraba matungda governor na matam amada chief minister N Biren Singh na khuchabi oina hablamba advocate general Lenin Hizamda pharmacy konduna leitanaba wafam thambam thoi haiki Wariba Pibam Asibo Munna Yenglaga Okram Joy Masana, India ki Home Minister, Solicitor General of India, High Court of Manipur ki Chief Justice ki Mafamda, Yaunanaba Makoi ki Principal Secretary Singh Kutangda, Wafam Singh Asigi Achum, Wafam Singh Asi Chum na Yauba, Cherol Ama, Pishin Krahinasu, Okram Joy na Funguki. President la kana financial position si hana popular ministry la ramada ki hena phai hai adu di kari gumada hangi ba question di financial irregularity si hana ki former chief minister Biren na tawri sing matak ta kari gumba case ma file tora adu gadi Lenin na madu Biren ki favor le pa ya gadra it is not possible maram jina hai re mayam pun musi na ai sai matak ta panja ki ba maru di he must resign or governor has akoge
mangunda magi constituent bound duty to us then and to resign. In case he has not resigned, it is the duty of the obligation of the governor to cause the removal from the post of the AGP. National Game. Mahirui Singh Namalem Gathoi Hen Tanabgi Kongelda, my pang Tenaba Namjanaba Henba, Mahigi Loksing Takpi Tambidaba, Matamga Chunaba, Mahige Kanglo Namadi syllabus thing Sendana, Langak Amadi Lanai Mahilui Sang Sing Anigi Marakta, Kenaba Lehendana, common syllabus Amagi Kongtang, Lokat Pinaba Amadi, Iramdam Ginat Amadi, Chanabi, Yokat Abagi Wakalunda, Loki Warep Sing Yauba, Cherol Amang, Nasi Manipuri Students Federation, MSF na Manipuri Governor Ajay Kumar Bala the Pishinduna Haidaba Warep Singh Adu Tabak Wena Pangtok Nava Takshin Krem. Cherol Asi the Yauriba Warep Singh Asi Lamdamasigi Educationist Johunga Yankairom Nastar Yatuna Tasiki Tang Mari the Pangtokiba Kana Nainabagi Torom Amuda Laukibani Warep Singh Adudi Ekoigi Kanglai Kunaigi Kunai Lunga Chunaba syllabus manual Semba Amasung school curriculum da Atuba the academic session Amadagi Magi class level Yengduna Chatnaba Tamanba school back Lumhan Bana Mahirui Singda physically Amasung mental health da Sokalibasi Hanta Hanaba Kanglon Putokpagaluina Chanahanba CBS gi Manipurda Laiba Mahiloisang Singdasu Haiba Kanglon Singasi Chanahanba Manipuri Lolbu Hena Masak Mangal Toknanaba Lol Asi class 5 Pauba Yaragana class 8 Pauba Lyric Takpi Tambibagi National Education Policy na piriba kudong chaba si Mahirui Singh Mahiloisang Singda Chapchana Ngakpa Amasung Masida Manipuri Students Federation na Miyang Changlakpada Mari Lainaba Loisang na Logi Chanaba Action Lawiba Amasung Tauna Happy Wahijaba Haiba Wafum Sing Asini MSF ki Secretary General na Luchingba Mihut Kangbu Amana ngasi Governor Hairiba Cherol asi Pisuluroba Matungda MSF ki office na pangthokiba pauge mifam amada MSF ki General Secretary Sundar Kuman na Pungokibada Hariba Warep Mari asi Iramdam asigi tunggi mirol gi yenglaga Lamdam asigi mahegi Kanglon Chakot Hanaba Amadi Mahiroi Singh nasu Malem gi thak da Wanglaba Thoi Hen Tanabagi Kongjelda Mai Pakna Saruk Yaba Ngamjanaba Tubada Lengang na Tabak Win on Tokpiu Ram Singh asiga Mari Lenana Cherol Amasu Nasi Education S ki Secretary Education S ki Director SCERT ki Director Kosemam ni Bosem ki Chairman Singh Dasu Kopi Amam Pishin Krahiri Iramdam Kunai Amadi Tungi Mirol gi Namakta Manipuri Students Federation MSF na Makha Tarakpada Changsilakpa Tabakta Mari Lenaba Law Agency Singh Lengak Amadi Miyamna Sogapiu Haiki Respect of like the Serum Togasu, the lady Bakayasi, I hear the Sanga Mamma Arpa. I don't know if Masim Bakayasi, Marilla, never seen that. Taxanja Kandada, respect of what Kaman Noiba, Lenga Amadilla Nine minus, Marata, can never let him done. Someone of a meeting that Kaman of a celebrity, Kaman view I not. Marilla never seen this way, Taxanja. Manipur ki irang asi lakshin bada jirbam na mathau toriba state police force ki mating pangna bani haiduna Imphal dagi home guard personnel sing posting piriba sida ahen mamiyang changbiu haina Manipur Home Guard Employee Welfare Association ki president Y Mangi ngasi governor Ajay Kumar Balada aiba cherol pishin krem Cherol aduna makhata na hai ki bada chaliba thasi anida home guard ki commandant na order ama thoktuna Imphal dagi home guard personnel kun manga jirbam da posting piki Personnel sing asi Imphal da leidiba home guard battalion singi volunteer sing na mathang manaw naina chatkadabani haina palli adubu personnel sing asi da ration money thatarahom doigi tolop amadi TAPB dabana kudong chadaba kaya amasu mayok na hali masigi su mathakta hojik civil police constable amagumna dearness allowance sa da kuntrama pan yawna phangmanate home guard personnel sing shu police constable amana phangliba kusumalga manana pinanaba supreme court na poktak pikrbasu DESC sa da taramari khaktamak piri Cherol se makhata na haikibada Manipur gi oriba phibam asida kulai paidaba home guard personnel singbu jirbam da mathau piba haibasi maram chade loina na personnel singna chaba thakpa leifam amadi chatok chasing gi kudong chadaba kaya ama sumayok nari maram aduna jirbam da mayum makai leiba masagi horofam oiba personnel sing oina district asida posting PBU haiki state asida anoba district sing sem ki basina maram oiraga home guard personnel sing gi award pal leivana nauna launa naba mari leinaba sing da khangan ki ba laikre
जिरबाम डिस्ट्रिक्ट की ओइनदी होम गार्ड पर्सनल की अवाट पर लेरिबा सी मेनखतनबा मफम मदुदा लेरिबा लाइरिक लाइसु हैरबा नाहा सिंगबु इनरोल तौरबदी थबक फंगदबगी अवाबा कोखनबदा नतना खुदोंचादबा कया असिसु कोकदौरिबनी अदुबु ngasi फावबदा मरी लेनबा सिंगना करिगुंबा थबक अमता लौखतपु उद्री होम गार्ड पर्सनल सिंगना थेंगनरिबा खुदोंचादबा कया असिगी येंगलगा होम गार्ड पर्सनल सिंगबु जिरबामदा पोस्टिंग पीननबा होम गार्ड VA की कमांडे न थोकलिबा ऑर्डर असि अमुक हन्ना येंगसिनबियु अमदी चनहनबिगनु लोइनना मखाताना इम्फालदगी पर्सनल सिंगबु जिरबामदा पोस्टिंग पीदनबा डिस्ट्रिक्ट अदुगी अवाटपा पर्सनल सिंग मफम अदुदगी हापननबा गवर्नरना मियेंग चंगबियु हाइबा वफम सिंग पल्ली चाकथोंग गैस के ममल हानदगी लुपा यांकई हेंगलगनी हाइना यूनियन ऑयल मिनिस्टर हरदीप सिंह पुरीना LPG कंज्यूमर सिंगदा खंगलगली अनोबा ममल असि LPG सिजिनारिबा सब्सिडाइज अमदी जनरल कैटेगरी की कंज्यूमर पुनमकी ओइना चनगनी हाइरी मिनिस्टर हरदीप पुरीना हाइकिबगी मतुंग इना किलोग्राम 13 गा ग्राम चनी लुम्बा LPG सिलिंडर की ममल असि उज्ज्वला बेनिफिशियरी सिंग की ओइना हाना लुपा 500 लैरंबा दु हौजिक 500 गा यांखई ओइरगनी लोइनना जनरल कैटेगरी की कंज्यूमर सिंग की ओइना हाना लुपा 4 गा 3 ओइरंबा दु हौजिकना लुपा 4 गा यांखई हुमदoi ओइरगनी हाइरी मसीद नतना पेट्रोल अमदी डीजल दा लौरिबा एक्साइज ड्यूटी सु हेगलगनी हाइरी थासिगी मरी नापीगने थासिगी निपान हाइबदी हयेंगदगी हौना पेट्रोल की ममल असि लीटर अमदा लुपा 13 अमदी डीजल की ओइना लीटर द लुपा 10 एक्साइज ड्यूटी लौरगनी हाइरी पनबा याबदी हेंगलगलिबा एक्साइज ड्यूटी की सेटफम असि कंज्यूमर सिंगदगी लौखतपगी महुत्ता ऑयल मार्केटिंग कंपनी सिंगना पीगदबनी हाइरी कुनमरी के फेब्रुवारी कुलुमधोईदा खमेलोक्ता कुकी खुलाई पाइबसिंगना बोम कापथरकपदगी थौदोक अदुदा फैगन निंजोल अमदी कमयादा बोम मचेना पांदुना तमथीना सोकपदगी थेंखांग अनिरक हॉस्पिटल ऑपरेशन तौखरबा मतुंगदा अहुम सुबा ऑपरेशन तौनबा ngaiduna leiriba khongjom langthabal khunauदगी खुमनथेम ओमीगी दमक्ता ngasi maitai aikoi punsinchi maipulgi maikaidagi ngamjaba sel oina lupa lising tare tengmang pikre hariba tengmang khongshat aduda maipungi senior advisor KK Wahengbam Rajendro Pangambam Bobo Khundrakpam Admin Suresh Khangembam Napoleon Feirojam Sangita Khoirom amadi Joymati Iromna saruk yake hari स्टेट प्रेसिडेंट रूल लाखिबदगी हाना तौरंबा थबक थौरम सिंगदा अहोंबा लाखलिबसी लेहनबिगनु अमदी PR बु मिनुंगसी याउदबा लैंगाक अमोइना उहनबा सि नुंगाइतबा फावी हाइना इरो मैजराउदा लेबा मैजराउ मॉडल इंग्लिश स्कूल दा हांगलिबा रिलीफ कैम्प दा मैनेजमेंट कमिटी की सेक्रेटरी ओइरिबा मियामना सखंगनरबा नेशनल अवार्डी सौग्राकपम हेमंतना फोंदोरकली वफम ngasi स्कूल असिदा हांगलिबा रिलीफ कैम्प असिदा चंगेफम लौबता नतना स्कूल असिदा मही मसिंग तमदुना लेरिबा महिरोइ सिंगी दमक्ता पांगथोकबा हेल्थ कैम्प अमुदा फोंदोकखिबनी रिलीफ कैम्प असिगी मैनेजमेंट कमिटी ना हाइजबदगी लायंस क्लब इम्फाल गोल्डन प्राइड अमदी सिंगमई चुंगा मथक चोंगथाम लेकाइदा लेबा इबोयाइमा हॉस्पिटल एंड रिसर्च सेंटर ग पुना कुसमनदुना रिलीफ कैम्प असिगी महिरो चामगा निफुबो यंगशिनकिबा थौरम अदुदा सौग्राकपम हेमंतना मखा तारादुना चादोम पोकपी चाइरेन मंजिन चुराचानपुर सनासाबी अमदी अतै मफुम सिंगदगी मफुम असिदा चंगेफम लौदुना लेरिबा अंगांग सिंग असिगिदमक्ता ममांग मतमदा फंगलंबा लेंगाकी मतेंग सिंग PR लाखिबदगी अमुक हन्ना चेक तौदबा याद्रे हाइद्रो फंगलंबा मतेंग सिंग लेपखिबा अमदी अमुक हन्ना फंगलखिद्रा फंगलओइद्रा हाइबादु खंदुना लेरिंगे चरकता मफम असिदा लेरिबा अंगांग कुंथ्रा हेना पुलप नासलपदगी मयांगे थौगलने चेंजेस चोंगजदुना हाइरबा हेल्थ कैम्प असि पांगथोकपने हाइके मसिगे लोइनना PR लाखपदगी होंगलक्लिबा सिस्टम असि अथुबदा मपुंग फाबा सिस्टम अमा ओइहंदुना रिलीफ कैम्प सिंगदा लेरिबा IDP सिंगदा पिरिबा नुंगांगबा सिंग असि कोखनबियु PR बो मिनुंगसी याउदबा लेंगाक अमुगुमना उहनबा सि नुंगाइते हाइदुना लेंगाक की पुंगनिंग चिंचिलकली अमरमदा थोरमदुदा सरुक याकिबी लायंस क्लब इम्फाल गोल्डन प्राइड की सेक्रेटरी लेमा पोकपम रंजितान हाइकिबदा स्कूल असिगी मैनेजिंग डायरेक्टर अमदी मैनेजमेंट की माइकेदगी अहिंग अमदा अंगांग कुंथ्रा हेना नारकपदगी अंगांग सिंग असिबु लायंग बिनरबा हाइरकपदगी इबोयाम हॉस्पिटल एंड रिसर्च सेंटर ग कुसमनदुना चाइल्ड स्पेशलिस्ट सिंगसु याउना हाइरबा केम असि पांगथोकपनी अमदी केम असिदा अंगांग सिंग असिगी हिदाक लांथक सिंगसु लेमना फंगनगनि हाइबा वफम सिंगसु थमकी थबकसे मयामगी थौगलने अदगी लेपा के अवाब तारो मयाम सिदा अरा अरा पलाम दगी लाकपा दगी मयुम मकई मैना साथोखिबा
अदगी स्कूल मैंने चाथोखिबा आंगांग मयाम दुनि से पुंजलगा लेइसे मणिपुर की डिस्ट्रिक्ट खुदिमा अवाब लोई सुरे खागी वांगी को पुनमक सिंजे स्कूल तमनिंगाई लेतदना अदई मयुम लेनिंगाई लेतदना लेरबा आंगांग सिंगदो पापा मा सिंगदुना युम मई सुखा ओरबा युम सिंगदु संगौरगसु अरमा तौरगसु आंगांग दि लावदना मामा पा यावदना आंगांग यम फमजल लाए अदुगानदा अखोगी 140 स्टूडेंट गु म्यूजिक लेरी को अहमद 174 लेरंबनी अदु खरगा फरक्तना खरगा चनखरे अदु हुजि हुजि से लेसिंगि फबा यौद्रिबा हाइताय अदुना लाइरिकसु तमजलुरबा कोउनिना मोइसि चटपा याबई कुतोंग चाबसि लेतदना मफमजि लेबनी डिस्प्लेस स्टूडेंट रिलीफ कैंप मजाव मॉडर्न इंग्लिश स्कूल सिना मैनेज अखोगी तौजबा हाइतारे कोई ngasi pangtukjariba health camp asi displaced student camp irom maizrau dani irom maizrau gi pangtu leiba managing director koi gi model school gi managing director displaced student gi run tawbiriba director sina ahing amada angang se kunthra hena narak padagi angang gaisi khara thuna lying binabagi damakta koi gi lions club of golden pride ki member sing de request tor padagi akoi athu bida BOD meeting ama pangthoga iboyama hospital singamai jinga matakta lebisiga koi khusam naraga health camp asi bangthok sabani इनात योकटपा लुप्तिन इयोलना परिंग नाइन चथरकपा पोकपदगी सिबा फावबदा मरुओइबा थौरमसिंगदा अहेनबा थौरमसिंग हापसिनदनबा अमदि यारिबा मखै सेल संगनदनबा खना नैनबगी तरहमदुइ सुबा मिफम इयोलगे ऑफिसदा टेन हाउस तौरिबसिंगा फमिनदुना वाकल तामिनक्रे हाइना इनात योकटपा लुप्तिन इयोलगी पब्लिसिटी सेक्रेटरी लुवांग लैमना थादरकपा चेरोल अमदा खंगलगली चेरोल असिन मखा तारादुना ngasi pangthokkiba mifam aduda lohong khongdongbagi thoromsingda yariba makai sel sanghandaraba kupna khana nainaki hari ipa ipu haktaktegi chanarakliba thorom amadi nat ki thoromsingda ahenba hapchin danabasu warep nakhi hariba lohong khongdongbagi thoromsingda mandop mayol amadi bor phampham adumaktada fijang khan bahainasu warep lokki hari aikogi khunai chana chunadaba thabak thorom amata tawdanaba amadi miyam hupna achouba awanba ama puraknaba ten house tawribasingi maikaidagisu angamba mateng pangduna hena mai pakpa puraknaba honaminasi hainasu lepna ki haiba wafum thamki loinana iyolna sakhilakliba khongjang asibo mai paknaba akanba firep lomina ki hairi Manipur State Livelihood Mission Department of Rural Development and Panchayati Raj ki makhada semkiba Mangalaibi Village Level Federation VLF Ulau Gram Panchayat ki anisuba General Body Meeting cum Annual Foundation Day Mangalaibi VLF ki Ulau Dalaiba Office ta ngasi pangthokre Tarmatuda Mangalaibi VLF ki President Albina Saki Secretary S Ranibala Ulau Gram Panchayat ki Upapradhan L Ingotsa member T Surjit amadi block in charge ki SS Abhijit na atoiba mitungna singona sargaki Tarmadura Mangalaibi BLF ki masing yamlaba Masaloi Shang Celeb Group singi member singna BLF semlaba matungda makoida semilon amadi masage oina haitoi singthoiba hengalakpa mai pakpagi warising testimony sharing tawki loinana Secretary Ranibalana BLF financial report pathoktuna khangminaki Tarmadura BLF member singna nat koiba jogo isai kya su utki Mangalaibi BLF ki President L Binasakina Fungdokibada BLF asigi member singna Celeb Group semduna BLF semlaba matungda masa masagi imung manung singdesu semilonda chawkhat pa hong makaya lagle hingbagi thak hengal ale makhatana pukchel khojel tinana thabak tawminasi haina su fungdoki Howzik sanabagi paw mo pambiri Howzik sanabagi pawda Manipur Cricket Association sinduna SEDOC Stakdog Ground Kong Madovi Lampakta Chatharak Liba Hanba MNCA Women's Under 23 One Day Trophy King Asi Sanakiba Thau Thangway Ban Ground Sanakiba Mesta PTCC Pasoina TCMDC Thongjubo wicket anida maithiba pikre match asida TCMDC na an be innings the bet pairaga innings ga piba over kontra manga loibda wicket nipan turaga run cham gunmari laukibda PTCC na ani suba innings the bet paiduna over kontra ma toige ball marida wicket nipan turaga run cham kun manga laudna match achi mai paki tournament asi king asi Sakdo ground ko da sanakiba match PTRC pasoina run nipu nipanda PSC kuyathongbo maithiba pikre match asida PTRC na an be innings the bet pairaga over kuntar
taruka ball ahumda wicket loina turaga ran chama kuntre laukibada PSC na ani sobe innings the bet pairaga over kunipang ge ball marida wicket loina turaga ran humputra mapan khaklaudra match achi maithi bananki Manipur Veteran Football Association Sinduna Tayalgi Sai Football Ground Team Taranipana Group Marida Staruk Yaraga Chatar Iba Kulumdoi Suba Challenge Ka Veteran Football Tournament King as Sanakiba Mes Amada Mayay Lambi FC na XSSB FC bu gol mga sinoda maitiba pikre tournament asigi ngasi sanakiba topa match ta EMC FC lamnai na Rainbow FC khamnam lerekpo gol ani amada maitiba pikre chatrak leba tournament asigi hayeng gi ahan match ta TRVSA malom amadi VFC singjamaina sanargani atop match amada SBFC sanapati amadi thangwiban FC na sanargani School Games Federation of India के मियंग मकादा Department of Youth Affairs and Sports Government of Manipur ने सिंधना हुपुनिपान सुबह National School Games Championship होगोक्रे कोमलापाक स्पोर्ट्स कॉम्प्लेक्स की मेन स्टेडियम दा होगोकिबा हुपुनिपान सुबह National School Games की थोरमदा स्टेट कुनिपान की सानरोई चाट्रुक हेनबदन मसा मसा की स्टेट फ्लैग स्टिंग पाइदुना मार्च पास्ट चतुना चीफ गेस्ट ओइकिबा एन प्रवीण IAS सेक्रेटरी यास सलामी पिकी चैंपियनशिप असे होगोपकी थोरमदा एन Praveen IAS Secretary Yasna Chief Guest Yas Director Dr. Mayang Mambeto MCS Dronacharya Awardee L Imom Chamadi Yas Tripuragi Assistant Director Sports Championship Asigi Observer Kamalendu Silna Matangshina Chief Guest President Amadi Guest of Honor in Starugaki Toronga Mari Lena Secretary Yasna Pungokibada State Kunipandagi Laktana Masana Mari the Starugagado Ribasida Lamda Masigi Oina South Tushan Gaini Sanaroi Singna Masamasagi State Singbu My Partner Honor si haina su phungdoki championship asi ngasi sai takyal da sanakiba weightlifting event da Tamil Nadu ge athlete ke Iswariana snatch sa kilogram ya kai humdoi amadi clean and jerk da kilogram humari apunba kilogram chamaga taratere thangatuna gold medal loki Assam ge athlete Niharika Saikiana snacks da kilogram difumapan amadi clean and jerk da kilogram humputaruk puna kilogram chamaga taramanga thangatuna silver medal loki Manipur Veteran Cricket Association Chimduna Langtawal Public Ground Chatrak Libani Suba Komdram Ongbi Hizam Memadevi Memorial T20 Manipur Veteran Cricket Tournament Gengasi Sanakiba Mesta ESU Wangkaina BKCC Bamon Kampubu Wicket Marida Maitiba Pikre Match Asida BKCC na an by innings the bet Pairaga innings ka biba over kun loy bida wicket tare turaga run chamaga mari logna target run chamaga manga thamkibida ESU na ani suba innings the bet Pairaga over tarataruk ka ball anida wicket taruk turaga ran chamaga nipal lauraga match asi mai pakhi match asi mai pakraba ESU gi sanaroi ya sanahalna man of the match ki title okhi tournament asi nga sanakiba topa match amada cyclone thamai banna model club chinga makhabu wicket mapanda maithiba pikre match asi da model club na ahan be innings the bet Pairaga innings ki apiba over kulloi bida wicket manga turaga ran chamaga marfu humdoi laukibida cyclone ani suba innings the bet Pairaga over tara nipang ball amada wicket ama tuduna run chamaga marfu nipal lauraga match asi mai pakhi match asi mai pakraba cyclone gi sanaroi usam robertson na man of the match ki title okhi chatrak liba tournament asi gi hayengi ahan ma match ta BSC Brahmapur amadi KCC Komna sanargani ani suba match oina LCC Lamsang amadi UCC Uripok na sanargani Manipur Cricket Association na simduna team kuntarung na group marida khaiduna chatrak liba ani suba MNC Men's under 23 hawbam biramagol singh Memorial Trophy king asi Kudaiban Lampak Tauthong na sanakiba mesta RCA Lilongna Ranchamaga Kunda PTCC Pasoi ba maiti ba pikre match asi ga an ba innings da RCA na an ba innings da bet Pairaga over kontra mapal loi da wicket loina turaga ran chani kontra mapal laukibada PTCC na an ba ani soba innings the bet paiduna over kuntraga ball mangada wicket loina turaga ran chamaga taramapan kaklautna match asi maiti banangkim tournament asi king asi Thobal Moijing ground da sanakiba match amada YUCC Kwakatilna wicket tareta AMCA Thobal bu maiti ba pikre match asi da AMCA na an innings the bet Pairaga over kulum doi loi da wicket loina turaga run marfu matoi kaklauraga target run marfu ni thoi thamkibada YUCC na ani soba innings the bet Pairaga over taruk loi da wicket ahum turaga run marfu mari logdna match asi mai pakhi tournament asi king asi Khangbo public ground da sanakiba match amada KASC Komidokna
run marfudara mangada KSDO kyam kaibo maithiba pikre match asida KASC gi ahan be innings tabet pairaga English gi over kuntra loibda wicket taruk turaga run chani humbutra tre laukibda KSDO na ani suba innings ta bet paiduna innings ka apiba over kuntra loibda wicket ni pan turaga run chamaga marfuni thoi kak lauduna match achi maithiba na kim chanthar gi tournament asiga hayeng aroiba league match sanragani Iboton Memorial Academy Wangoi asigi ahum suba foundation day ge thorom ngasi Wangoi de lebe veterinary ground da pangtokre tormaduda amfa ge acting president Devi Kowar IWBFA ge president W Movisa amfa ge technical chairman TS Ibotombi IWDFA ge general secretary in charge ke Ibotombi atopaming totobi amadi Ibotombi Memorial Academy Wangoi ge chairman W Jadumani na maru oiba mithunglen singoina saruyaki tormaduda amfa ge acting president Devi Kowar na phungdokibda laikidraba wahengbam Iboton hingli matamda khalamba wakhal amadi manglan adugi manung channa mahaki mingda school ama hangdoklakba asi yamna afaba lambi amani hariba academy asigi principal amadi staff sing tongan activity kaya da kathokpada natana lamdam asigi khundariba anal rongmai kabui amadi tangkhul na chingba sing asigi lol sing mahiroi sing da tambibagi khongthang lawrakpa asi school asina ahan bani haina panbe ya heki amorom de Iboton Memorial Academy gi principal asa sagol semna phungdokibada angang singda makhongdagi sengna hona hanbata natana Minungsi amadi thauna hapiba mathok tai minungsi haibasida art and culture asi maru oirakpana academy asida art and culture gi oiba parent ama haplibani horakliba mahiroi sing asi tungi punsida leipak ama semla kadoriba amadi maram aduna school asina art ki lamda art and culture gi lamda su khamnaba hainaduna honaduna laklibani Amaramda iramda masida kundaminariba furuk kuningmak asibu lol faunaba ngamnanaba haibagi wakalonda school asida rongmai anal amadi tangkul lol na chingba kaya amasu hablak bani ngasi akoigi Iboton Memorial Academy sida focus tawraga different activities sida akoi emphasize tawbiriba asigi vision set up tawbiriba institution run tawriba principal degi lengiriba staff myam ai yam harawe nungaye maramdi akoi manipurda ahan suwirambe yai because asi ham asmaina academy amaran tawraga school amaran tawraga Miyoiba amana independently hinge hai taragadi yopak paiba thangzau paiba chu haiba tare aidi larik tam me haina kolom na khatan khorpadi yartaminina ngasi kolom na khatan khorpadagi yopak paiba haitabadagi Manipur na agriculture da asuklang cham chophat pangamdesin agriculture le taba independent oidaba masagi pothok chathok phajana leiraktabadagi ngasi mi akoina mi gi mafam da yamna kana hejan na tansan badagi akoji yamna sothaba jati ama oira haibase Hausa Robi Marobi Pamuhana, Miam the Pizari. Maikei Ahungi Wari Sanabada Home Ministry na Thamlakiba Wareb Singh, Maitei Singhi, Maikei de Ayaba Pikrabasu, Cookie Singh Oinadi, Ayaba Piram Drahari. Waf Amendment Bill Saugali Haina Facebook the comment Pidna post Hagaluba BJP Manipur Pradesh Minority Morcha gi President Oiriba Muhammad Asghar Ali gi yum ngarang miyamna mai thakre Heroin number 4 gi achoba consignment ama puduna chatna honarambi nupi ani Singamai police ke kangbu amana Sagolban Salam Laikai Machindagi Fare President rule thamkrabasu hanagi lengak na hablamba Manipur gi Advocate General gi tham hojik pawba lauthokna thamliba karigino haina veteran politician Okram join hangre amadi sakthong gas ki mamal cylinder amada lupa yankai hengatle petrol amadi diesel gi excise duty su hayengdagi hengal agani haina Union Oil Minister Hardip Singh Puri na lauthokre
ISCOM मीडिया की न्यूज़ की पाउल सिंजरे मेंग ताब्रीब सुंबाई तुम थिंगान मना मुखना खुरुमजरी